ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯒ꯭ꯌꯥꯔꯥꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗ 2 ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯄꯤꯁꯣꯗ 1ꯕꯨ ꯇꯥꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯇꯥꯕꯤꯌꯨ꯫ ꯏꯄꯤꯁꯣꯗ 2 ꯑꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯖꯕꯅꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯨꯚꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯏꯄꯤꯁꯣꯗ 1ꯗ ꯆꯍꯤ 15 ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯗꯤꯇꯤ ꯇꯤꯋꯥꯔꯤꯒꯤ ꯀꯦꯁ ꯑꯗꯨ ꯑꯅꯧꯕ ꯂꯣ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯣꯖ ꯇꯧꯈꯤꯗꯧꯕ ꯅꯨꯃꯤꯠ 6 ꯋꯥꯠꯂꯤꯉꯩꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:11 ꯍꯦꯛ ꯆꯠꯄꯒ 2001ꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯂꯩꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯟꯊꯋꯥꯜꯅ ꯑꯗꯤꯇꯤꯒꯤ ꯀꯦꯁ ꯊꯤꯖꯤꯜꯂꯛꯄꯗ ꯄꯟꯆꯆꯨꯂꯤ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜꯗ ꯑꯗꯤꯇꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯔꯘꯕ ꯅꯣꯇꯤꯌꯥꯜ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ 2016ꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯑꯗꯤꯇꯤꯒꯤ ꯀꯦꯁ ꯊꯤꯖꯤꯜꯂꯤꯕ ꯏꯟꯁꯄꯦꯛꯇꯔ ꯌꯨꯒꯔꯤꯌꯥꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯋꯥꯀꯤ ꯇꯣꯀꯤ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯄꯨꯝꯕ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯒꯔꯤꯌꯥꯅ ꯄꯟꯆꯆꯨꯂꯤ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜꯗ ꯂꯥꯛꯄꯗ ꯇꯁꯦꯡꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯔꯨ ꯁꯌꯥꯡ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯤꯜꯗꯩ ꯆꯦꯟꯊꯣꯔꯛꯂꯒ ꯏꯄꯤꯁꯣꯗ 1 ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯏꯄꯤꯁꯣꯗ 2 ꯑꯁꯤꯗ ꯀꯔꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯒ꯭ꯌꯥꯔꯥꯒꯤ ꯏꯄꯤꯁꯣꯗ 2 ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯄꯟꯆꯆꯨꯂꯤ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜ ꯑꯁꯤꯗꯒꯤ ꯍꯧꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯣꯔꯆ ꯊꯥꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤꯕꯗꯨ ꯎꯍꯜꯂꯛꯏ꯫ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯑꯗꯤꯇꯤꯅ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯏꯄꯤꯁꯣꯗ 1ꯗ ꯏꯟꯁꯄꯦꯛꯇꯔ ꯑꯟꯊꯋꯥꯜꯅꯁꯨ ꯊꯦꯡꯅꯈꯤꯕ ꯁꯥꯟꯅꯄꯣꯠꯇꯨ ꯊꯦꯡꯅꯕ ꯎꯍꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯄꯗꯁꯨ ꯑꯟꯊꯋꯥꯜꯅ ꯊꯦꯡꯅꯈꯤꯕ ꯑꯗꯤꯇꯤꯒꯤ ꯈꯣꯡꯎꯞ ꯑꯗꯨꯁꯨ ꯊꯦꯡꯅꯔꯦ꯫ ꯃꯇꯝ ꯑꯁꯤ ꯑꯟꯊꯋꯥꯜꯅ ꯃꯤꯜꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯗꯁꯨ ꯎꯍꯜꯂꯛꯑꯦ꯫ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯨꯂꯤꯁꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯑꯣꯏꯔꯤꯕ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯔꯘꯕ ꯅꯣꯇꯤꯌꯥꯜꯅꯤ꯫ ꯃꯍꯥꯛꯅ ꯕ꯭ꯂꯤꯆꯤꯡ ꯇꯦꯡ ꯃꯅꯨꯡꯗ ꯌꯦꯡꯂꯤꯉꯩ ꯇꯨꯡꯗꯒꯤ ꯃꯁꯛ ꯎꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯘꯕꯄꯨ ꯏꯟꯖꯦꯛꯁꯟ ꯑꯃꯅ ꯊꯤꯜꯂꯛꯄꯗꯒꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯛ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯣꯏꯕꯒꯨꯝ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯃꯁꯛ ꯎꯠꯇꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯦꯡꯀꯤꯗ ꯉꯥꯊꯍꯜꯂꯒ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯟ ꯑꯃ ꯌꯨꯁꯤꯜꯂꯒ ꯃꯅꯥꯛꯇ ꯗ꯭ꯔꯒ ꯄꯦꯀꯦꯠ ꯑꯃ ꯂꯪꯁꯤꯜꯂꯝꯂꯒ ꯑꯗꯤꯇꯤꯕꯨ ꯒꯥꯔꯤꯒꯤ ꯗꯤꯡꯀꯤꯗ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯎꯍꯜꯂꯛꯏ꯫ ꯑꯗꯤꯇꯤꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯔꯘꯕꯅ ꯑꯣꯏꯔꯝꯂꯣꯏ, ꯃꯍꯥꯛꯁꯨ ꯚꯤꯛꯇꯤꯝ ꯑꯃꯅꯤ ꯍꯥꯏꯅ ꯏꯄꯤꯁꯣꯗ 1ꯗ ꯑꯟꯊꯋꯥꯜꯅ ꯍꯥꯏꯈꯤꯕꯗꯨ ꯑꯆꯨꯝꯕꯁꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯂꯦ꯫ ꯑꯗꯨꯒ ꯑꯗꯤꯇꯤꯒ ꯗꯨꯁꯦꯔꯥ ꯃꯦꯂꯥꯗ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯗꯤꯇꯤꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯁꯤꯟꯁꯤꯗ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯗꯤꯇꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯈꯥꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯌꯨꯒꯔꯤꯌꯥꯅ ꯃꯤꯜꯗ ꯔꯘꯕꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯡ 9ꯒꯤ ꯃꯇꯝꯗꯨꯗꯅꯤ꯫ ꯁꯔꯀꯥꯔꯅ ꯁꯤꯜ ꯇꯧꯈ꯭ꯔꯕ ꯑꯔꯤꯕ ꯃꯤꯜ ꯑꯁꯤꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯔꯤ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯌꯨꯒꯔꯤꯌꯥꯅ ꯄꯥꯎ ꯄꯤꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯌꯨꯒꯔꯤꯌꯥꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯗꯤ.ꯑꯦꯁ.ꯄꯤ. ꯚꯃꯤꯀꯥꯒ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯨꯝꯕ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯂꯦꯕꯇ ꯇꯦꯁ ꯇꯧꯅꯕ ꯀꯂꯦꯛꯁꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯊꯥꯡꯗ ꯁꯤꯕ ꯘꯔꯤ ꯑꯗꯨ ꯅꯥꯜꯂꯗꯨꯅ ꯑꯟꯊꯋꯥꯜꯒ ꯃꯥꯒ ꯑꯔꯣꯏꯕ ꯎꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒ ꯂꯣꯏꯅꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯄꯤꯀꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯪꯕꯗ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯊꯛ ꯊꯣꯡꯕꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯚꯃꯤꯀꯥꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯔꯨ ꯁꯌꯥꯡ ꯐꯪꯂꯦ, ꯃꯤꯗꯤꯌꯥꯁꯤꯡꯁꯨ ꯂꯩꯔꯦ ꯍꯥꯏꯕꯗ ꯃꯤꯗꯤꯌꯥꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯤ ꯀꯩꯒꯤꯅꯣꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯚꯃꯤꯀꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯅ ꯍꯥꯟꯅ ꯌꯧꯔꯛꯂꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯐꯣꯟ ꯍꯦꯛ ꯊꯝꯕꯒ ꯌꯨꯒꯔꯤꯌꯥꯅ ꯚꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯩ ꯐꯪꯂꯦ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯀꯤ ꯏꯖꯠ ꯁꯟꯃꯥꯟꯒꯤ ꯃꯔꯝꯗ ꯌꯦꯠꯅꯈꯤꯕ ꯑꯗꯨꯅ ꯚꯃꯤꯀꯥꯅ ꯌꯨꯒꯔꯤꯌꯥꯗ ꯄꯨꯂꯤꯁꯀꯤ ꯏꯖꯠ ꯁꯟꯃꯥꯟꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯁꯟꯗ ꯂꯥꯎ ꯈꯣꯡꯂꯝꯕ ꯅꯪꯅ ꯁꯤꯜ ꯇꯧꯈ꯭ꯔꯕ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜꯁꯤ ꯊꯨꯒꯥꯏꯔꯒ ꯆꯪꯂꯦ, ꯑꯗꯨꯒ ꯑꯁꯤꯕ ꯑꯃꯒꯤ ꯁꯔꯨ ꯐꯪꯂꯦ꯫ ꯃꯊꯛ ꯊꯣꯡꯕꯒꯤ ꯈꯣꯟꯊꯤꯅ ꯑꯩꯅ ꯆꯥꯔꯦ꯫ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯤꯗꯤꯌꯥꯅ ꯍꯥꯟꯅ ꯂꯥꯛꯑꯦ꯫
ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯅꯪ ꯐꯣꯇꯣ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯞꯄ ꯄꯥꯝꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯚꯃꯤꯀꯥꯅꯗꯤ ꯃꯦꯗꯤꯌꯥꯁꯤꯡ ꯑꯁꯤ ꯌꯨꯒꯔꯤꯌꯥꯅ ꯃꯁꯥꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛ ꯀꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯌꯨꯒꯔꯤꯌꯥꯅ, "ꯃꯦꯗꯥꯝ, ꯃꯦꯗꯤꯌꯥ ꯑꯁꯤ ꯑꯩꯅ ꯀꯧꯕ ꯅꯠꯇꯦ, ꯃꯦꯗꯥꯝꯒꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯔꯛꯇꯩ ꯑꯃꯅ ꯀꯧꯈꯤꯕꯅꯤ" ꯍꯥꯏꯒꯦ ꯇꯧꯕꯒ ꯁꯥꯎꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯚꯃꯤꯀꯥ ꯎꯕꯗ ꯋꯥ ꯃꯈꯥ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯋꯥꯀꯤ-ꯇꯣꯀꯤꯗ ꯑꯟꯊꯋꯥꯜꯅ ꯔꯥꯘꯕꯅꯣꯇꯤꯌꯥꯜ ꯑꯗꯤꯇꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯃꯤꯁꯛꯇꯨ ꯄꯟꯆꯆꯨꯂꯤ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜꯒꯤ ꯗꯥꯏꯌꯤꯡ ꯁꯦꯠꯇ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯂꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯕꯣꯗꯤ ꯑꯁꯤ ꯔꯥꯘꯕꯀꯤꯅꯤ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯖꯕꯤꯔꯣꯏꯗꯕꯒꯤ ꯃꯔꯝꯅ ꯚꯃꯤꯀꯥꯗ ꯍꯥꯏꯔꯛꯏ, "ꯃꯦꯗꯥꯝ, ꯐꯪꯂꯤꯕ ꯁꯔꯨ ꯑꯁꯤꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ DNA ꯃꯦꯠꯆ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯄꯥꯝꯃꯤ"꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯚꯃꯤꯀꯥꯅ ꯀꯅꯥꯒꯅꯣ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯌꯨꯒꯔꯤꯌꯥꯅ, "ꯃꯦꯗꯥꯝ, ꯔꯥꯘꯕꯅꯣꯇꯤꯌꯥꯜꯒ" ꯍꯥꯏꯔꯛꯈꯤ꯫ ꯚꯃꯤꯀꯥꯅ ꯑꯗꯤꯇꯤꯒꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯔꯤꯕ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯑꯗꯨꯒꯔ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯒꯔꯤꯌꯥꯅ ꯃꯥꯅꯤ ꯍꯥꯏꯕꯗ ꯚꯃꯤꯀꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯌꯨꯒꯔꯤꯌꯥꯅ ꯋꯥꯀꯤ-ꯇꯣꯀꯤ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯟꯊꯋꯥꯜ ꯀꯧꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯈꯤ ꯑꯃꯗꯤ ꯃꯐꯝꯁꯤꯡ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯔꯨ ꯑꯁꯤ ꯊꯦꯡꯅꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯗꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ 26 ꯑꯣꯛꯇꯣꯕꯔ 2016 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:05 ꯇꯥꯕꯗ ꯑꯣꯜꯂꯛꯏ꯫ ꯄꯨꯂꯤꯁꯅ ꯁꯔꯨ ꯁꯌꯥꯡ ꯂꯧꯈꯠꯈꯤꯕꯗꯨ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯒꯔꯤꯌꯥꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯍꯥꯟꯅ ꯇꯧꯗꯕ ꯁ꯭ꯇꯔꯦꯟꯖ ꯑꯣꯏꯕ ꯈꯔ ꯇꯧꯔꯛꯈꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯇꯣꯝꯗ ꯑꯣꯚꯦꯟ ꯑꯗꯨ ꯑꯣꯐ-ꯑꯣꯟ ꯇꯧꯔꯛꯄ ꯑꯃꯗꯤ ꯕꯜꯕꯁꯤꯡ ꯈꯞꯂꯛꯑꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯨꯡ 11:11 ꯆꯞ ꯆꯥꯅꯁꯨ ꯇꯥꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯋꯥꯀꯤ-ꯇꯣꯀꯤ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯁꯤꯒꯅꯦꯜꯁꯨ ꯂꯥꯛꯈꯤ꯫ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯈꯠꯇꯨꯅ, "ꯑꯟꯊꯋꯥꯜ ꯁꯥꯔ, ꯑꯩ ꯌꯨꯒꯔꯤꯌꯥꯅꯤ" ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯟꯊꯋꯥꯜꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯑꯟꯊꯋꯥꯜꯗꯤ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯛꯈꯤꯕꯒꯨꯝꯅ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯄꯤꯂꯔꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯍꯜꯂꯛꯏ꯫ ꯏꯄꯤꯁꯣꯗ 1ꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯎꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯣꯠꯆꯩꯅ ꯀꯣꯛꯇ ꯀꯟꯊꯗꯨꯅ ꯗꯣꯡꯅ ꯍꯥꯏꯊꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯔꯥꯘꯕꯅꯣꯇꯤꯌꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯀꯔꯝꯅ ꯅꯪꯅ ꯈꯪꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯔꯥꯘꯕꯀꯤ ꯍꯛꯆꯥꯡ ꯐꯪꯂꯦ ꯍꯥꯏꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯔꯨ ꯑꯣꯏꯅ ꯐꯪꯂꯦ" ꯍꯥꯏꯔꯛꯈꯤ꯫ ꯌꯨꯒꯔꯤꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯣꯜ ꯇꯧꯔꯛꯏꯕ ꯑꯗꯨ ꯄꯥꯁꯇꯒꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯤꯁꯇꯔ ꯑꯟꯊꯋꯥꯜ, ꯅꯪ ꯑꯗꯤꯇꯤꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯄꯥꯏꯈꯤꯕ ꯃꯤꯁꯛ ꯑꯗꯨꯔꯥ? ꯑꯗꯨꯒ ꯀꯔꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯣꯁꯨ ꯍꯪꯂꯛꯈꯤ꯫ ꯑꯟꯊꯋꯥꯜꯁꯨ ꯏ ꯊꯣꯛꯄ ꯍꯦꯟꯃꯟꯕꯩ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯇꯞꯅ, "ꯏꯟꯁꯄꯦꯛꯇꯔ ꯌꯨꯒꯔꯤꯌꯥ, ꯃꯁꯤꯅ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯑꯔꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯋꯥꯀꯤ-ꯇꯣꯀꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯐꯥꯎꯅꯔꯛꯂꯤꯕꯁꯤ 1990ꯒꯤ ꯃꯇꯝꯗꯩ ꯍꯧꯔꯛꯈꯤꯕꯅꯤ"꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯤꯡꯍꯟꯅꯒꯅꯨ, ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯒꯔꯤꯌꯥꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯤꯉꯩ ꯀꯅꯦꯛꯁꯟ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯟꯊꯋꯥꯜꯅ ꯄꯥꯁꯀꯤ ꯃꯇꯝ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯛꯇꯣꯕꯔ ꯗꯦꯠ 27ꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯇꯤꯜꯂꯤꯕ ꯎꯍꯜꯂꯛꯏ꯫ ꯁꯟꯖꯅꯥ ꯇꯤꯋꯥꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯤꯇꯤꯒꯤ ꯃꯔꯗꯔ ꯀꯦꯁ ꯄꯨꯡ 34ꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯣꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯗꯣꯔꯛꯏ꯫ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗꯅ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯐꯥꯏꯜ ꯆꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯌꯨꯒꯔꯤꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯎꯠꯇꯔꯈꯟꯗ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕ ꯑꯟꯊꯋꯥꯜ ꯀꯧꯕꯁꯤꯡꯒꯤ ꯗꯇꯥ ꯊꯤꯔꯤꯕꯅꯤ꯫ ꯌꯨꯒꯔꯤꯌꯥꯅ ꯈꯪꯂꯤꯕꯁꯤ ꯑꯟꯊꯋꯥꯜꯁꯤ ꯈꯛꯅꯤ, ꯃꯍꯥꯛꯀꯤ ꯁꯔꯅꯦꯝꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯇꯔꯈꯟꯗ ꯄꯨꯂꯤꯁꯇ ꯏꯟꯁꯄꯦꯛꯇꯔ ꯑꯟꯊꯋꯥꯜ ꯀꯧꯕ 3ꯗꯤ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏ 3 ꯑꯁꯤꯗꯤ ꯑꯗꯤꯇꯤ ꯇꯤꯋꯥꯔꯤꯒꯤ ꯀꯦꯁ ꯄꯥꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯠꯇꯦ" ꯍꯥꯏꯔꯛꯈꯤ꯫ ꯌꯨꯒꯔꯤꯌꯥꯅ, "ꯔꯥꯝ ꯁꯤꯡ, ꯑꯩ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯕꯨꯠꯀ ꯅꯠꯇꯦ, ꯑꯗꯤꯇꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯤꯕꯅꯤ꯫
ꯀꯟꯁꯇꯦꯕꯜ ꯔꯥꯝ ꯁꯤꯡꯅ ꯑꯗꯨꯗꯤ ꯄꯣꯁꯇꯤꯡ ꯀꯥꯏꯗ ꯇꯥꯏ ꯍꯪꯉꯨꯕ ꯌꯥꯗ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛꯁꯦ ꯏꯔꯥꯏ ꯂꯥꯏꯔꯣꯏꯗ꯭ꯔꯥ? ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ 2000ꯒꯤ ꯃꯃꯥꯡꯒꯤ ꯐꯥꯏꯜꯈꯩꯗꯤ ꯂꯈꯅꯧꯗ ꯂꯩꯈ꯭ꯔꯦ꯫ 2001ꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯑꯟꯊꯋꯥꯜ 15ꯒꯤ ꯔꯦꯀꯣꯔꯗꯇꯤ ꯎꯠꯇꯔꯈꯟꯗ ꯄꯨꯂꯤꯁꯇ ꯂꯩ ꯍꯥꯏꯔꯒ ꯐꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯨꯒꯔꯤꯌꯥꯗ ꯁꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯎꯠꯂꯛꯏ꯫ ꯄꯨꯡꯁꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:15 ꯆꯠꯂꯦ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯛꯏ꯫ DSP ꯚꯃꯤꯀꯥ ꯐꯪꯂꯤꯕ ꯁꯔꯨ ꯁꯌꯥꯡ ꯑꯗꯨꯒꯤ ꯇꯦꯁ ꯌꯥꯝ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯤꯉꯩ ꯗꯣꯛꯇꯔꯅ ꯇꯦꯁꯀꯤ ꯔꯤꯖꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯪꯉꯣꯏ, ꯈꯔ ꯊꯦꯡꯊꯒꯅꯤ ꯍꯥꯏꯔꯛꯄꯗ ꯚꯃꯤꯀꯥꯅ ꯃꯁꯤꯗꯤ ꯈꯔ ꯑꯔꯖꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯑꯔꯖꯦꯟ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯂꯒ ꯔꯤꯄꯣꯔꯠ ꯁꯦꯝꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯀ꯭ꯂꯣꯖ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯤꯇꯤꯒꯤ ꯀꯦꯁꯇ ꯆꯦꯟꯅꯔꯤꯕ ꯔꯥꯘꯕꯀ DNA ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯕ ꯑꯗꯨꯅꯁꯨ ꯚꯃꯤꯀꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯁꯤꯟꯗꯅ ꯌꯨꯒꯔꯤꯌꯥꯁꯨ ꯐꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯤꯁ ꯑꯗꯨꯗꯒꯤ ꯔꯤꯇꯤꯌꯔ ꯆꯠꯈ꯭ꯔꯕ ꯑꯃꯗꯤ ꯔꯥꯝ ꯁꯤꯡꯅ ꯀꯦꯁ ꯄꯥꯏꯈꯤꯗꯦ ꯍꯥꯏꯈꯤꯕ ꯏꯟꯁꯄꯦꯛꯇꯔ 4 ꯑꯗꯨꯒ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏ 5 ꯍꯥꯏꯕꯗꯤ ꯎꯠꯁꯕ, ꯃꯗꯟ, ꯁꯨꯔ꯭ꯌ, ꯌꯨꯒꯦꯁ ꯑꯃꯗꯤ ꯕꯤꯅꯣꯗ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯟꯊꯋꯥꯜꯗꯨꯁꯨ ꯌꯥꯎꯕ ꯎꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯒꯔꯤꯌꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕ ꯂꯣꯝꯗꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯚꯃꯤꯀꯥꯕꯨ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯑꯣꯏ ꯑꯁꯤ ꯆꯍꯤ 22-23ꯗꯤ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗꯁꯨ ꯁꯤꯔꯤꯟꯒꯤ ꯃꯆꯤꯟꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤ ꯁꯤꯔꯤꯟꯅ ꯊꯤꯟꯕꯗ ꯁꯔꯨꯗ ꯌꯧꯗꯨꯅ ꯁꯤꯔꯤꯟꯒꯤ ꯃꯇꯦꯛ ꯑꯃ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯍꯦꯔꯣꯏꯟ ꯑꯣꯚꯔꯗꯣꯁꯇ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯈꯤꯕ ꯑꯣꯏꯒꯅꯤ꯫ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯗ ꯍꯦꯔꯣꯏꯟ ꯌꯥꯎꯔꯝꯕ ꯑꯃꯗꯤ ꯁꯤꯔꯤꯟꯁꯨ ꯐꯪꯈꯤ꯫ ꯚꯃꯤꯀꯥꯅ ꯁꯤꯔꯤꯟꯗꯨꯗ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯇꯤ ꯐꯪꯕ꯭ꯔꯥ ꯍꯪꯕꯗ ꯐꯪꯗꯦ, ꯀꯥꯞꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯩꯊꯣꯛꯈꯤꯕꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯇꯤ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯦꯕꯤꯟ ꯑꯃꯗꯅ ꯇꯦꯛꯅꯤꯁꯤꯌꯟ ꯑꯃꯅ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯗꯤꯄꯤꯀꯥ ꯑꯗꯨꯕꯨꯅꯤ꯫ ꯗꯤꯄꯤꯀꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯕꯒꯨꯝ ꯑꯉꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯑꯃ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯇꯧꯔꯤꯕꯗꯨ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯑꯟꯊꯋꯥꯜꯒ ꯀꯦꯁ ꯄꯥꯏꯃꯤꯟꯅꯈꯤꯕ ꯏꯟꯁꯄꯦꯛꯇꯔ ꯖꯨꯌꯥꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ SP ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯁꯨ ꯎꯍꯜꯂꯛꯏ꯫ ꯀꯩꯒꯨꯝꯕ ꯑꯃꯇ ꯁꯦꯡꯗꯣꯛꯆꯒꯦ, ꯑꯩꯅ DSP ꯚꯃꯤꯀꯥꯅ ꯑꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯔꯥꯖꯦꯟꯗ ꯃꯍꯥꯛ ACPꯒꯤ ꯐꯝ ꯄꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ DSP ꯚꯃꯤꯀꯥ ꯑꯁꯨꯝ ꯍꯥꯏꯖꯒꯦ꯫ DSP ꯚꯃꯤꯀꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯗꯨꯗꯤ ꯃꯦꯝ, ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣꯚꯔꯗꯣꯁꯇ ꯁꯤꯕ ꯃꯥꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯥꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯤꯂꯔ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕꯒ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨ ꯆꯪꯂꯛꯇꯨꯅ DNA ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨ DSP ꯚꯃꯤꯀꯥꯅ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯒꯔꯤꯌꯥꯅꯁꯨ ꯃꯈꯣꯏ 5 ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯟꯊꯋꯥꯜ ꯑꯗꯨꯕꯨ ꯀꯟꯅ ꯊꯤꯔꯤ, ꯑꯗꯨꯕు ꯀꯅꯥ ꯑꯃꯠꯇꯅ ꯔꯦꯁꯄꯣꯟꯁ ꯐꯖꯅꯗꯤ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯒ ꯁꯧꯔꯤꯌꯥ ꯑꯟꯊꯋꯥꯜ ꯇꯁꯦꯡꯅ ꯑꯗꯤꯇꯤꯒꯤ ꯀꯦꯁ ꯄꯥꯏꯔꯤꯕ ꯑꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯒ ꯚꯃꯤꯀꯥ ꯆꯪꯂꯛꯇꯨꯅ ꯌꯨꯒꯔꯤꯌꯥꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯝꯅ ꯁꯔꯨ ꯑꯗꯨ ꯔꯥꯘꯕ ꯅꯣꯇꯤꯌꯥꯜꯒꯤꯅꯤ ꯍꯥꯏꯕ ꯅꯪꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯌꯨꯒꯔꯤꯌꯥꯅ DNA ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯦꯆ ꯑꯣꯏꯔꯕ꯭ꯔꯥ ꯍꯪꯕꯗ ꯚꯃꯤꯀꯥꯅ ꯁꯥꯎꯅ ꯅꯪꯒ ꯔꯥꯘꯕ ꯅꯣꯇꯤꯌꯥꯜꯒ ꯂꯩꯅꯔꯤꯕ ꯂꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯪꯕꯒ ꯂꯣꯏꯅꯅ ꯀꯝꯗꯧꯅ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯪꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯐꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯚꯃꯤꯀꯥꯅ ꯌꯨꯒꯔꯤꯌꯥ ꯑꯁꯤꯕꯨ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯌꯨꯒꯔꯤꯌꯥꯅ ꯃꯦꯗꯥꯝ, ꯑꯗꯤꯇꯤꯒꯤ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗꯒꯤ ꯅꯥꯏꯂꯣꯟ ꯐꯥꯏꯕꯔꯒ ꯑꯦꯜꯀꯥꯏꯜ ꯐꯤꯅꯣꯜ ꯏꯊꯣꯁꯥꯏꯂꯦꯠꯀ ꯐꯪꯏ ꯍꯥꯏꯅ ꯌꯥꯎꯔꯤ꯫ ꯄꯣꯠꯁꯛ ꯑꯁꯤ ꯇꯦꯛꯁꯇꯥꯏꯜ ꯐꯦꯛꯇꯔꯤꯁꯤꯡꯗ ꯐꯪꯕ ꯉꯥꯛꯇꯅꯤ꯫ ꯎꯂꯥꯏꯅꯤ ꯁꯍꯔꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯐꯦꯛꯇꯔꯤꯗꯤ ꯄꯟꯆꯥꯆꯨꯂꯤ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜ ꯑꯁꯤꯅꯤ꯫ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ 1998ꯗ ꯁꯤꯜ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯗꯤꯇꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯆꯪꯂꯨꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯚꯃꯤꯀꯥꯅ ꯑꯗꯨꯒ ꯅꯪꯅ ꯁꯔꯨ ꯑꯁꯤ ꯔꯥꯘꯕꯀꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯪꯕꯗ ꯌꯨꯒꯔꯤꯌꯥꯅ ꯃꯦꯗꯥꯝ, ꯑꯗꯤꯇꯤꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯗꯨ ꯅꯨꯄꯤꯅꯅꯤ꯫ ꯑꯗꯤꯇꯤ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯗꯨꯁꯦꯔꯥ ꯃꯦꯂꯥ ꯃꯐꯝꯗꯨꯗ ꯑꯩꯁꯨ ꯂꯩ꯫
ꯑꯗꯨꯒ ꯑꯗꯤꯇꯤꯕꯨ ꯅꯨꯄꯤ ꯑꯃꯅ ꯄꯨꯈꯤꯕꯗꯨ ꯑꯩ ꯎꯍꯧꯏ ꯍꯥꯏꯕꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯚꯃꯤꯀꯥꯅ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯌꯨꯒꯔꯤꯌꯥꯅ ꯑꯩ ꯍꯥꯏꯈꯤ ꯆꯍꯤ 15 ꯑꯁꯦ ꯑꯩ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯋꯥꯗꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯑꯝꯃꯤ ꯚꯃꯤꯀꯥꯁꯨ ꯌꯨꯒꯔꯤꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯀꯩꯁꯨ ꯍꯥꯏꯗꯕꯤꯗ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯌꯨꯒꯔꯤꯌꯥꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯄꯤꯔꯝꯗꯨꯅ DSP ꯚꯃꯤꯀꯥ ꯊꯣꯛꯈꯤꯔꯝꯃꯤ ꯌꯨꯒꯔꯤꯌꯥꯁꯨ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯥꯏꯕꯗꯤ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 27ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7ꯗ ꯄꯥꯁꯇ ꯎꯈ꯭ꯔꯕ SP ꯚꯇꯤꯌꯥ ꯍꯧꯖꯤꯛ IGꯒꯤ ꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯀꯦꯕꯤꯟꯗ ꯍꯥꯟꯅ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ SPꯒꯤ ꯐꯝ ꯄꯥꯏꯔꯕ SP ꯖꯨꯌꯥꯜꯒ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯍꯜꯂꯛꯏ SP ꯖꯨꯌꯥꯜꯅ ꯁꯔꯨ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ IG ꯚꯇꯤꯌꯥꯗ ꯄꯤꯔꯝꯃꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯁꯔꯨ ꯑꯗꯨꯒꯤ DNAꯒ ꯔꯘꯕ ꯅꯣꯇꯤꯌꯦꯜꯒꯤ DNAꯒ ꯃꯦꯠꯆ ꯑꯣꯏꯔꯦꯅ ꯏꯔꯤꯕꯗꯨ ꯎꯕꯗ IG ꯚꯇꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ SP ꯖꯨꯌꯥꯜ ꯑꯗꯨꯕꯨ ꯊꯥꯒꯠꯄꯤꯔꯝꯃꯤ ꯄꯥꯁꯀꯤ ꯃꯇꯝ ꯍꯥꯏꯌꯦ ꯆꯍꯤ 15 ꯑꯁꯤ ꯔꯘꯕ ꯅꯣꯇꯤꯌꯥꯜꯕꯨ ꯐꯥꯅꯕ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯕꯁꯤꯗ ꯑꯗꯤꯇꯤꯕꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯟ ꯄꯤꯁꯤꯜꯂꯒ ꯀꯦꯁ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ SP ꯖꯨꯌꯥꯜꯅ ꯁꯥꯔ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯧꯔꯤꯌꯥ ꯑꯟꯊꯋꯥꯜꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯒꯗꯧꯕ ꯃꯥꯜꯂꯤ ꯔꯘꯕ ꯑꯁꯤ ꯑꯗꯤꯇꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯗ IG ꯚꯇꯤꯌꯥꯅ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯂꯤꯃꯤꯇꯦꯁꯟ ꯆꯠꯅꯒꯗꯕ ꯄꯨꯡ 18 ꯈꯛꯇ ꯉꯥꯏꯔꯦ ꯆꯍꯤ 15 ꯁꯣꯜꯕ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯦꯁꯁꯦ ꯄꯨꯡ 18ꯗ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤ ꯑꯗꯤꯇꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯑꯣꯚꯔꯗꯣꯁꯇ ꯁꯤꯈꯤꯕꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯅ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ IG ꯚꯇꯤꯌꯥ ꯑꯁꯤ ꯄꯥꯁꯇꯁꯨ ꯁꯧꯔꯤꯌꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯑꯣꯐꯤꯁꯔ ꯑꯃꯁꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯔꯘꯕ ꯅꯣꯇꯤꯌꯥꯜꯗ ꯃꯔꯥꯟ ꯊꯪꯖꯤꯜꯂꯒ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯤꯡꯆꯠ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯇꯣꯞꯄ ꯁꯤꯟꯗꯅ ꯌꯨꯒꯔꯤꯌꯥꯅ ꯚꯃꯤꯀꯥꯗ ꯇꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯁꯤꯔꯤꯟꯒꯤ ꯌꯨꯇꯨꯝ ꯑꯗꯨꯗ ꯏꯇꯣꯃꯤꯗꯦꯠ ꯐꯪꯂꯦꯅꯁꯨ ꯔꯤꯄꯣꯔꯠꯁꯤꯗ ꯍꯥꯏꯔꯤꯅ ꯀꯟꯅ ꯍꯥꯏꯖꯔꯤ ꯍꯥꯏꯔꯤꯕ ꯏꯟꯗꯣꯃꯤꯗꯦꯠ ꯑꯁꯤ ꯐꯥꯔꯃꯥꯁꯤꯗ ꯌꯣꯟꯗꯕ ꯍꯣꯁꯄꯤꯇꯥꯜꯗ ꯈꯛꯇꯪ ꯐꯪꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤꯗꯣ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯅꯔꯁꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤꯅ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯚꯃꯤꯀꯥꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯕꯤꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯌꯨꯒꯔꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯂꯥꯜꯂꯦ ꯔꯘꯕꯅ ꯑꯗꯤꯇꯤꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯠꯇꯦ ꯔꯘꯕ ꯃꯁꯥ ꯐꯥꯎꯕ ꯍꯥꯠꯇꯣꯛꯂꯝꯂꯤꯕꯅꯤ ꯃꯦꯗꯥꯝ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕꯔꯥ ꯃꯈꯣꯏ ꯑꯇꯩꯒ ꯆꯞ ꯃꯥꯟꯅꯔꯕ꯭ꯔꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯚꯃꯤꯀꯥ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯟ ꯑꯃꯗꯅ IG ꯚꯇꯤꯌꯥꯅ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯈꯔꯒ ꯁ꯭ꯇꯦꯁꯟ ꯃꯄꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯤꯕ ꯁꯟꯖꯅꯥ ꯇꯤꯋꯥꯔꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯌꯨꯒꯔꯤꯌꯥꯁꯨ ꯇꯥꯟꯅꯕ ꯂꯦꯞꯇ꯭ꯔꯗꯨꯅ ꯚꯃꯤꯀꯥꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯏꯚꯤꯗꯦꯟꯁ ꯂꯩꯅ ꯀꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯚꯃꯤꯀꯥꯅꯗꯤ ꯊꯣꯏꯅꯗꯨꯝ ꯑꯣꯟꯈꯠꯂꯒ ꯍꯥꯏꯔꯛꯏ ꯍꯤꯔꯝ ꯑꯃꯠꯇꯗ ꯅꯪ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯕꯨ ꯌꯨꯒꯔꯤꯌꯥꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯦꯗꯥꯝ ꯄꯨꯡ 18 ꯂꯩꯔꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯥꯕꯤꯌꯨꯅ ꯀꯟꯅ ꯍꯥꯏꯔꯤ ꯃꯄꯥꯜꯗꯅ IG ꯚꯇꯤꯌꯥꯅ ꯊꯣꯛꯂꯛꯄꯗ ꯃꯦꯗꯤꯌꯥꯁꯤꯡꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯍꯪꯅꯕ ꯌꯣꯝꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯚꯇꯤꯌꯥꯅ ꯁꯟꯖꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯔꯘꯕꯄꯨ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯅ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯤꯇꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁꯇ ꯁꯤꯖꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯔꯦ ꯃꯇꯝ ꯀꯨꯏꯕꯅ ꯍꯛꯆꯥꯡꯁꯨ ꯄꯠꯊ ꯄꯨꯝꯊꯔꯝꯂꯦ ꯍꯥꯏꯔꯒ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯟꯖꯅꯥꯗ ꯄꯤꯔꯗꯨꯅ ꯅ꯭ꯌꯨꯁꯇꯁꯨ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯕꯅ ꯌꯨꯒꯔꯤꯌꯥꯅꯁꯨ ꯎꯔꯝꯃꯤ ꯃꯍꯥꯛꯇꯤ ꯃꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯤꯍꯥꯠꯄꯁꯨ ꯅꯠꯇꯕꯗꯨꯗ ꯃꯔꯥꯜ ꯊꯪꯖꯤꯟꯈ꯭ꯔꯕꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨꯗꯤ ꯃꯔꯥꯜ ꯂꯩꯇꯕ ꯑꯃꯒꯨꯝ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯒꯗꯧꯔꯤꯕꯅꯤ ꯆꯍꯤ 15 ꯃꯆꯥꯒꯤ ꯖꯁꯇꯤꯁꯇꯕꯨ ꯉꯥꯏꯖꯔꯤꯕ ꯁꯟꯖꯅꯥ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯖꯁꯇꯤꯁ ꯐꯪꯂꯦ ꯈꯟꯕꯗ ꯔꯤꯄꯣꯔꯠ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯌꯨꯒꯔꯤꯌꯥꯅ ꯚꯃꯤꯀꯥꯗ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯝꯃꯤ ꯃꯄꯥꯜꯗꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯍꯥꯏꯔꯤ ꯆꯍꯤ 15 ꯃꯆꯥꯒꯤ ꯋꯥꯌꯦꯜꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯟꯖꯅꯥ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯖꯁꯇꯤꯁ ꯐꯪꯂꯦ ꯁꯦꯟꯅꯔꯤꯕ ꯔꯘꯕ ꯑꯗꯤꯇꯤꯕꯨ ꯍꯥꯠꯂꯒ ꯃꯥꯁꯨ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯦ
ꯃꯁꯤꯅꯁꯨ ꯃꯥꯕꯨ ꯐꯥꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯤꯉꯩ ꯌꯨꯒꯔꯤꯌꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯔꯒꯕꯅ ꯃꯤꯍꯥꯠꯄ ꯑꯁꯤ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯃꯆꯥꯒꯤ ꯖꯁꯇꯤꯁ ꯐꯪꯂꯦ ꯈꯜꯂꯨꯕ ꯁꯟꯖꯅꯥ ꯉꯛꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯨꯒꯔꯤꯌꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯔꯒꯕꯅ ꯃꯤꯍꯥꯠ ꯑꯁꯤ ꯇꯧꯈꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯑꯃꯅꯤ꯫ ꯑꯗꯤꯇꯤꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯔꯒꯕꯄꯨꯁꯨ ꯍꯥꯠꯄꯤꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯤꯇꯤ ꯇꯤꯋꯥꯔꯤ ꯀꯅꯥꯅ ꯍꯥꯠꯄꯅꯣꯅ ꯍꯪꯂꯝꯃꯤ꯫ ꯔꯒꯕꯄꯨ ꯃꯤꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯪꯕꯗ ꯌꯨꯒꯔꯤꯌꯥꯅ ꯑꯩ ꯏꯁꯥꯃꯛ ꯏꯕꯤꯗꯦꯟꯁꯅꯤ꯫ ꯔꯒꯕ ꯅꯣꯇꯤꯌꯥꯜꯒꯤ ꯁꯔꯨ ꯐꯪꯂꯛꯄꯁꯨ ꯑꯩꯅꯅꯤ꯫ ꯄꯟꯆꯆꯨꯂꯤ ꯇꯦꯛꯁꯇꯥꯏꯜ ꯃꯤꯜꯗꯒꯤ ꯔꯒꯕ ꯑꯃꯗꯤ ꯑꯗꯤꯇꯤ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯨꯄꯤꯅꯤ꯫ ꯗꯦꯍꯔꯥꯗꯨꯟ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯝꯂꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ 35-36ꯃꯨꯛ ꯁꯨꯔꯝꯂꯒꯅꯤ ꯍꯥꯏꯔꯒ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯤꯍꯥꯠꯄ ꯑꯗꯨ ꯇꯥꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯂꯦ ꯍꯥꯏꯕꯒ ꯗꯤ.ꯑꯦꯁ.ꯄꯤ ꯚꯧꯃꯤꯀꯥꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯨꯒꯔꯤꯌꯥꯕꯨ ꯊꯤꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯅꯗꯕꯤꯗ ꯌꯨꯒꯔꯤꯌꯥꯅ ꯃꯤꯗꯤꯌꯥꯗ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯏꯕꯤꯗꯦꯟꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯦ꯫ ꯆꯍꯤ 15 ꯑꯁꯤ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯁꯤꯈꯤꯕꯅꯤ꯫ ꯅꯪꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯗꯤ.ꯑꯦꯁ.ꯄꯤ ꯚꯧꯃꯤꯀꯥꯅꯁꯨ ꯃꯗꯨꯕꯨ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯌꯨꯒꯔꯤꯌꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯄꯨꯂꯤꯁꯀꯤ ꯏꯖꯠ ꯄꯨꯡꯃꯥꯡ ꯃꯥꯡꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯃꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫